Miss PAODAM meeting tabiri basingbu ahanba maktada taramna okseba kalonena nomaiting kujesoina kurumjari ngasigi maroiba pauda ngasi nongaram daidagi koki khulai paibasingna sugunuda nongmai amadi bom yauna landarakpa lepri Amjugi Golden Jubilee celebration ki saruk amma oina China's shadow in Myanmar and Northeast India haiba topic ta lecture pikre Amasung Prime Minister Narendra Modi na India si economy da malem gi khwaidagi yangna chawkhalakli haikre mapungaba pau miyam da pizari Kuki khulai paibasingna sugda bom amadi nongmaina chatharakpa lan hojiksu lepri khulgi miyam sing mi painabana mafam chabasingda leinari amadi police BSF amadi khulngakpasing mikupna homsingna leinari hairi Kakching district ki manung chana leiba sugunu amadi serauda koki khulai paibasingna nongmai amadi bom yauna ngasi ayuk pung 3 dagi atat akham leitana akanba mongda landarakibani Hai bathodo asi ngasi nongalamdai pung 3 taba matamda serau lamkhai yoromdai da leba khongnang khoksabi dagi koki khulai paibasingna mafam aduda ngak senduna leba state security force ta nomai kapsinduna landaba haurakibani amadi nongalamdai pung 3 makhai taramdai da sugunugi nongchup thangbada leba lalofai kholdagi bom amadi nongmai ron kaya lepna kapsinduna landarakibani Thodo aduda sugunugi turel mapal paring dalaiba yum anida koki singna kaplakpa bom pampina tasin badagi akai atoi thoki amadi sugunu higher secondary dalaiba BSF ki kemta pampi bom tasilaktuna pokhai ki laibak fabadagi aso pandiya hokide koki singna landarakpa adubo sugunugi khulngakpa state security force amadi mafam asibu ngak senduna laiba BSF singnasu khuthanki loinena khulngakpa singi maikaidagi paumida fongdorakpagi matung ina thodo asida hojik phawbagi oina sugunu maikai asomda bomna akai atoi khara thokhanba natana asopan thokiba leite adubu kuki khulai paibasingi maikaida asopan kaya yaramgani haibagi ase pathajaba lei haiki pawasina file tauba fawbada hojik phawbagi oina kuki singna sugunuda bom amadi nongmai kapsilakpa lepri May Homdagi Horakiba Irangasina, Madam Uduna, Mayum Makai, Lejadraba, Muisingna, Relief Camp Singda, Jangja from Loduna Lariba, Muisingna, Masagi Sentok Lambi, Karadang Oidabasu, Tanjana Bagi Pandamda, Landina Ribasing, Kaitil Ama, Wankai Kaitil, Asangbi, Mamangda, Wankai Apunbunu Pilup Nasinduna, Federation of Civil Society Organization Fox Manipurna, Market Chet Saduna, Miam the Kudol Tamkre, Market Kudol Tambagi Tarmaduga Mailenena, Fox ki President, Toiding Zam. Manihana Fongdorakpada Manipurda me ahumdagi hauduna koki militants singna chingya nakna kundaba maitei kun singi yumkai mainatumna thadokuna landarakpadagi mayum makai lejidraba myoi kaya amana tongan ba relief camp singda changja form loduna supam nompham khangdana wana khangle irang asina maram oiduna awapa wakhalda hingliba myoi sing miyam tinba mafam singda thoraktuna makhoigi wakhalda leiriba awaba sing khara makai koknaba hotnaba mathautai relief camp singda leiriba myoi singna shajaba potlam sing lambi sorokta yoliba si yengbada nungaitaba fawi masida natana lambi da chatok chasin tawriba gari singna Chinbana asoi angam thokadra haibagi chingnaba sulei asigumba khudong thigadaba kaya asigi yenglaga relief camp singda leiba miyoi singi oiba market chet asi sabani makhata nasu atopa mafam singda hangliba relief camp singi manak nakpada sen changdana market chet chana baso nagani haiki amal lakanda puthoi ma makoi na puthoi ba port koi khuding magase makoi na manipur ka menasu daikai na su market to birakanda masi koi me amna morally support tong jaiba from the Federation of Civil Society Organization my kedi ki thamjari loina na akoi sugum relief camp singi mafam da sala kanda akoi market saba yargadi low cost da koi smart sara kanda high riba mafam sing du laiba sing du ki mateng pangge haibagi wakalon du koi asi ju khanjari masi laiba me amna support to bi koi ngami ki hona jai ofam thamjage thank you
All Manipur Working Journalists Union AMJU linkhatkibagi chahi yankai mapung farakpagi Golden Jubilee celebration gi saruk ama oina ngasi China's shadow in Myanmar and Northeast India conflict haiba hiramda world renowned Swedish journalist and author Bertil Lintnerna resource person oina wafam kaya ama thamkre ngasi Manipur Press Club ta pangthokiba thoromaduda Manipur University gi Vice Chancellor Professor N Lokendra AMJU gi President Bijoy Kaksing Tabam amadi renowned journalist and author Bertil Lintnerna Thoromapu oiba amadi mahairoi sing yauna scholar kayasu seminar aduda saruk yaki Thoromaduga mailena hauzik Manipura tangdu leitadana leiriba fiba masigi matangda paumi singna hangba wahangi paukhum pireduna India ga yumthangnariba leibak singda geopolitics ta sholakpana drug trafficking illegal immigrant kaya changnakpana hauzik thokliba Manipur gi irang asigi achoba horofam amani haiki. And then of course causes problems with the various ethnic groups before that. But again, I mean, it's still over. What you see in Manipur today, at least watching it from afar, which I do, is a spillover of what's happening because of war. You're feeling the effects of the internal turmoil in Myanmar. Definitely. Thank you, sir. District Veterinary Officer Thobalgi Joint Director Amadi Educational Gym Club Wangbal Part 2 Thongjago Khushim Naduna ngasi Chayur ani chethagadaba celebration of Vasant Panchami and Jiv Jantu Kalyan Divas ki manung chana ngasi awareness program amaga lonena sasan singda hida kapthokre Wangbal Part 2 Thongjawda leiba Educational Gym Club ki ground da pangthokpa sasan sing hida kapthokpa duda saruk yakiba Veterinary Officer Dr. Fazur Rahman na hai sasan singda naba foot and mouth disease amadi hui hogdong singda naba hemorrhagic septicemia anti-rabies vaccine gi matangda miyamda khanghanbaga lonena kapthokpani sandokanba laina kayadagi sasan singbu lapna thamnabagi damak miyamna matam chana hida kapthokpiyu hainasu miyamda appeal tawraki fine panchamiga mai lenena pangthokpa thormaduda District Veterinary Office Thobalgi Veterinary Officer amadi staff sing loinena Wangbalgi Veterinary Hospital gi doctor amadi staff sing su saruk yaki panbaya ngasi gi thoromaduda sanchama aduga hui hogdong humfutara hena hida kapthoki hairi Kaksing thumkhongmang hidaktha konchin chingol Funal Sambum Lambi Nakalgi Uyok Singda Leiba Laifam Pana Liklai Loisangda ngasi Kaksingi Maichau Taret ki mitam Kinduna Maikum Hangdokpa amadi Nongpok Ningthau Ipagi Laisang Sangaduna Thongnibagi Tharom ama pangthokre Tharom aduda Manipur Lenga ki Public Works Department ki Secretary Khetrimayum Robert IS na athoiba mithung Writers Association Kaksingi President Pini Maina akanaba mithung amadi Naurem Hirangamba Scholar All Manipuri Literature na thormapu oina saruk yaki ngasi laifam pana liklai loisangda kinduna maikum hangdoktuna miyamda saktakraba maichausing adudi matam amada kangleipa asida mitop ki lining sandorpa matamda aikhoigi mahoroldagi sagonaduna laklaba lining lichetpu kanjanabagi dama kaksingi kwakpa urelda ngabong khawda haptuna mathawaina pontha pikiba kaksingi athoba maichau teret amadi matam amagi kaksingi thoidok hendokna muknada maming leiraba mayanglambam senjau jatragi mitam singni Sahi asigi January ta nipanda kangsupta thokiba laibak thiba thodokta kuki militantsingna mihati na hatpikraba khulngakpa takhelamba manoranjangi thawai yaudraba haksang ngasi rim smoke tagi laukraba matungda mahaki thawai yaudraba haksang mahaki poknafam lamdam thiam konjilda putharaba matung kangsupki lampakta mahaki aroiba mathong mangam pangthokre ningsingba yai takhelamba manoranjan takhelamba prem kumar gi macha nupa hani loinena takhelamba manoranjan like Takhelambam Ongbi Monica ga yumban duna pikliba macha nupa chahi manga suraba Takhelambam Prithviraj kauba ama lehauri amadi leikhidraba athoba manoranjan gi thawai yaudraba haksangda tiliba miyamna leisu katuna ikai khumnab utki TSDN agency na lamdam masida leiriba miyamda mapung oina Sotharaba singda gas amadi atei changadaba polam sing mating pangduna lakliba February gi tang kunda TSDN
agency-na sinna one-day international open market sales lamdam asigi mafam khudingmakta pangthoklagani haina singjamai singa mathakta leiba agency asigi ahumsuba branch office ta pangthokpa pawmisinga unaba amada agency asigi managing director PD Puna Fongdorakre mahakna makha taradun hairiba one-day international open market sales asi TSDN agency na mapung oiba response lauraga lamdam asigi mafam khudingda lanjena duna leiriba inmate sing asida khudongchaba pigadaba open market sales ni inmate sing asina senthok leinaba haiduna makoina sajariba potlam sing yonaba hotnabada lambi lamjawda thoklaga yoliba asidagi hongdok handuna mafam chaba mafam ama makoina piduna hairiba household items sing asi yolhangani masidagi fanglapa senfam khara aduna makoigi hingbada mating soidana oigani haibagi thajabale loinana atei lamda masida leiriba laik laisu ningtina khang hairaba mioi khudingmaknasu makoigi sufam nomfam khangdana leiriba adu TSDN da pau phaubirak makoigi damaktasu TSDN agency na angamba mateng pangna bahotnagani lenga ki thabak fanghaudraba lamda masida leiriba mioi khudingmakna TSDN agency na piriba khudongchaba sing asi lobiduna isa na senthok leina bahotnaba matam oi haiki Manipurda thokliba irang asida lanjinadna tonganba relief camp singda leinaraba matong haujikna halakna masa gi yum singda leinaraba Kumbi Kendra gi Torbung Gram Panchayat ki manungda leiba khunja singda lenga ki maikaidagi cheng hawai acha thau yauna chanaba potlam sing Kumbi SC gi MLA Sanasam Prem Chandrana Phogak Chau Ikai Community Hall da ngasi yenthokre thoromaduda MLA na chengbek chamaga marfu tara yauna chana thakna potlam sing adu Gram Panchayat ki miyamda khusinaki MLA Sanasam Prem Chandrana phongdorakhibada paliba lengak sigi luchingba Chief Minister N Biren gi mieng makhada awam payoknariba Gram Panchayat asigi khunja singda relief camp singa manadragasu tha amada chengbek cham pirambadu chengbek samaga marfu tara amadi atei chanaba potlam singa tha khudingi pinaba ayaba pibibadagi potlam sing asi yenthokpani masigi damak Chief Minister amadi mari leinaba Minister bu thakali aduga thokliba irang asisu loisina ba lengak sina kana hotnari haina su phongdokhi Leibak sinba tungna pangthokna bugong kuntra mga suba National Road Safety Month 2024 Sarak Suraksa Jivan Raksa Haibab Timda District Administration Bisnupur District Transport Office Bisnupur Junior Education Officer John 4 Bisnupur Napurna Khusamnana Sinduna Bisnupur District Tasungasi pangthokre Thoramasigi mapung oiba thoram oina AC2DC Toijam Open Road DTO Bisnupur Khumuzam Jimmy Jerio Bisnupur Nongthombom Chingkhaina Athoiba Mitunglen Sing Oina Saruk Yaduna New Mini Secretariat Complex Bisnupur Campus ta leiba Panchayat Resource Center da Mahairoi Sing oiba painting amadi written quiz competition ama pangthokhi makhok mathang taraba singda certificate yauna manasing piduna Mahairoi Sing bu pukning thawatki Tharongi saruk ama oina lambida helmet uptana lakpa mioi sing driving license yauduna gari thorokpa singdasu driving gi niyongakna gari thaunaba pautak piki amadi road safety gi guidelines sing yauba booklet sing su yenthokhi amaromda tharongi saruk ama oina district hospital Bisnupur gi campus ta leiba district early intervention center dasu eye nose throat gi free health camp amasu pangthoki layeng balakhiba mioi sing dasu lemna hidak piki DTO Bisnupur Khumuzam Jimina phongdokhibada lisingani kunmari asigi manungda leibak sa thokliba road accident mayam asi tangkhai ama hanthana pandamda lengang lokhatliba thaurangi saruk ama oina tharomsi Bisnupur district tasu January 15 dagi hauraga February 13 fawba tha ama chupna pangthokpani miyamna su lambi chatpagi niyom sing ngakna chatpiu gari thobiu lambi gi pamdaba khudong thibasing hantahanbada aikhoi khudingmaksu saruk yaminasi haiki Achum aran khangdana sarkar gi karmachari amabu miyamda lana ohonna tobiganu daite leiba Bharat ki nagarik oina media da haigadoriba statement adu achumba thidolaga phongdokpa mathau tai Manipur gi luraba tanfamasida Zero Development Committee koba organization amana sarkar gi karmachari amabu miyamda lana ohonna si laibak thibani haina DC Kaksing Somorjit Salamna mahaki office ta pangthokpa pawgi mfamda phongdokre
Somojit Salamna Makhataruna Haikibada Tasiki Tarani Hauzik Manipur Tokliba Irangasna Maram Oiduna Mayum May Tato Pikraba Sero Amadi Sukunugi Muitani Tuida Lengakna Naunayum Sanaba the Michek Pikrabasu Ekonda Pesa Happy Raktre Haina Media da Sugunu Vidan Sava Kendragi MLA Keranjitna Fondora Padagi DC Kaksingi Maikadagi Hiram Sigi Matanga the Michek Funkiba Musingna Masa Masagi Account number sing pisilakta bakara yaubadagi khara thengthabani adubu tha asigi tarani thoida account number thajilakpa mioi taragi ahan batangka ki phangpham thokpa paisa sing masa masa gi account da thakre haina sengdok charol ama thadokhi somojina makha taraduna haikibada ngarang tang 16 da Zero Development Committee Koba Organization Amana Media da Sarkar na Khangatuna Dami check Pankiba Muesingi account da Paisa Amata Changde DC Kaksing na Fongdo Liba Wafom do Aran Bani Haina Fongdo Rakpadagi DC Kaksingi account check Taruba Matamda Ngarang Tang Tarahum Doida Beneficiary Singi Masa Masagi account da Kacha Semi Paka Amadi Pakagi Sangfam Thokpa Paisa Sangkre Zero Development Committee na Media da Paisa Amata Changde Haibasi Aran Bani Beneficiary Singnasu Lana Pau Sandopaki Mahutta Masa Masagi account check Tobiu Loinena account PC Laktaba Beneficiary Ani Adusu SDOY Kongna Setuna account number Laure Makogisu Atuba Matamda Paisa Sanghanaba Honari Haiki Somojit na Hai Irangasina Maram Oduna Awaba Nanglaba Jila Sigi Miam Nasu Lengaki Fangnaba Lengaki Mating Fangnaba Hotnaba Matamda Lengakta Pishingadaba Mailenaba Che Sangsing Isa Isana Matam Chana Pishinaba Honabiu Sarkar official Singna Yum Dagi Kongot Hanbagi Hainabi Tadopiu Lonena Zero Amadi Sugunugi Horiba Yum Mai Chakraba Imung Singisu verification Oshilapa Matung Ina Raja Sarkada Taraga Masa Masaki account da Changhanaba Honari Jila Sigi Miam Widamak DC Ama Oina Angaba Takta Honagani Haiki Yum Mai Chakraba Mayam Singse Singisu Akoi Mogi verification Oshilapa Matung Ina Akoi government da Taraga Masingisu Pesasi Tadonaba proposal Tobul Gre, Duga, Atu Matam, the Mugisu, Tadona Bakoi, Sinlangi, Miami Damata, Koina, Yum Sananaba, Kogi Mating, and see Sweden Maki Yohanaba, Yam Kano Honari, Mayam Kitan, Patience Lane and Ibu, Masi Haraga, Mayam Moon Tagasari. Ngarang numidang pung torok makhairom tarakpada Pangai Manipur Police Training Center MPTC da thokiba laibak thiba thodota laikhidraba okram sanaton chahi kunmari apopa okram inaugi JSina enga kayanadri fawba asi bhakchang laukhiroi amadi Manipur dagi Central Forcing athuba matamda lokthokadabani haina JSC gi ko convener chikona fongdokre wafam asingasi Pangai Bazar da maikaidongi masing yamlaba imasing amadi naha kayana chathakiba wakat ifamaduga mailena fongdokibani jikona hai laibak thiba thodota laikhidraba sanaton lenga kayanaba ama puraktriba fawba asi bhakchang laukhiroi ngarangi thodo aduda mioi taragi mathakta asopan nanghankibata natana school amadi yumlakta nongmai yauna tear gas kapsinduna ahal kaya mahairoi kaya wantharakpa asopan yohaliba sigi tekchak pumba Manipur lengak na pugadabani haujik paliba lengak asina lebak asingakpa ngamloidaba oirabadi micham miyamda sinabiro aikoi ngakserage loinena ngarang thokliba thodo asi pukhaw nongsom Kamenlok na chingba afam singda koki militant singna akan bamong da khut thoknari ngai chirakta maikai sarai khangdana yamlaba miyamna koki singi khutta takhidaure kan biu haina khavei soidareba taret suba MR amadi Pangai da leba MPTC da thomjilakpada MPTC Pangai da mathau tawtuna leba Border Security Force BSF amadi CRPF ki personnel singna kapthorakpa nongmai maruna pantuna mioi ama lekhidaba amadi Kayamana asopan nangan kibani maramaduna michamiyamda nongmai kapsiliba personnel singi mathakta action lakhot kadabani amasung Manipur dagi Central Forcing lokthokadabani haiki Tabana khara helapada akoina changa mateng khara pangbiu na haibadagi awai akum tropodagi Central Paramilitary Forces hujik manungda leiba BSF amadi CRPF singna nongmai kapsilapadagi khoi haibi naw singa se leikidam amadi asopan kyama yawi adona Bicham Hatpa security personnel kudak action logudabani Manipur dagi Central Paramilitary Forces ase kudak lokthok waibaja akogi JC gi side gi yamna kanba government da thamba demand amani haina khoi thumse Hogi bachahi lisingani kulhumdoigi me ahumdagi hauduna iramda masida tangdulaita daba lamdaba ma orakpana madam oiduna ngasi fawba irei chapumba awa chaithing kaya nangduna leiba matam masida mahairoi kaya bu lemna mahi masin tamhanbiriba mahiloising pumna mapu apunba irei paki mahairoi singpanglop
एम्सना अवांग थाक्ता इकाई खुमनजै अदुबु लाइवक थीबदी प्राइवेट स्कूल खरना क्लास 10 अमदी क्लास 12 की एग्जाम थागदोइबा महरोइसिंगदगी चाहि असिगी था खरा फाउबगी ट्यूशन फी थियनबगा लोनना स्कूल मसाना हांगजबा बोर्डिंग हॉस्टल सिंगदा सुंगसोय सोयदना लेगदबनी हाइना प्रेशर पीबा अमदी लेतबा ताराबदी मखोगी इंटरनेट मार्क कक्कनी हाइबना चिंगबा उहाइना महरोइसिंगदा मिपाइहनबा कया पीबगी थवंग असि लेपियु महरोइसिंगी असोनबा तानफम ओहेंदुना फी थिद्रबदी एमिकार पिथोक्लोय बोर्डिंग हॉस्टल दा लेत्रबदी इंटरनेट मार्क कक्कनी हाइबना चिंगबा वाफम थमदुना फी हेना लौबा अमदी महरोइसिंग मिपाइहनबा हाइबसी महरोइसिंगदा ब्लैकमेल तौबनी हाइना लौवी महरोइसिंगबु लालोनपत ओइना महरोइसिंग खुजो खरना इरमदा मसिगी महरोइसिंग खुदिमक सेंतनबा थवक तौबिगनो मरम चादव सेंफम महरोइसिंगदगी खोंगतपा खुदकता हंदोक्त्रबदी मदुदगी थोरकपा अफफतगी दायित्व खुदिंग महरोइसिंग अदुना पुजगदबनी हाइना एम्स हेडक्वार्टर की जनरल सेक्रेटरी ना थादरोपा चेरल अमना फोंदोरकली लेंगा की नियम सिंह निंथीना ngakna थौबाल डिस्ट्रिक्ट की मनुंगतना यारिपोक बिष्णु नहादा LA गन हाउस कौबा आर्म्स एंड एम्युनिशंस डीलर अमा ngasi थर्ड IRB की COS हेमंतना हौनबी मतुंगिना हांगदोक्रे आर्म्स डीलर हांगदोकपगी थौरम अदुदा यारिपोक PS की SDPO MD रियासुद्दीन साहा MPS वांगखेम जिला परिषद की नॉमिनी मेंबर KS शोभा लाइरोंगथेल निंगेल ग्राम पंचायत की नॉमिनी प्रधान S कुमार अमदी LA गन हाउस की प्रोपाइटर युमनाम इनावसु सरुक याकी डीलर असिदा मखल कयागी आर्म सिंह नियम ngakna leiba याबा अमदी यारक्तबा आर्म सिंह रिपेयरिंग तौबगी खुदोंगसाबा पीरी लोइनना डीलर असिगी नोंगपोक लोरेंबमदा हांगदोकलिबा प्राइवेट फेयरिंग रेंज असिदा फेयरिंग तौबगी खुदोंसाबसु फंगनगनी हाइरी थौबाल डिस्ट्रिक्ट की वाइथौ चेंगई सुमांग लेबा इमोइनु अहोंग अचौबी इबेमपोकी खुबमदा इमोइनु इमागी अनौबा संगलेन अमा सानबगीदमक ngasi सना कोनुंगी यास्कुल लाकपा कैसाम रघुमनीना उरेप युंग तमख्रे उरेप युंग तंबगी थरम अदुदा चेंगई चिंग इमोइनु थौगल्लो वाइथौगी थौमिसिंग खागेंबा कमिटी क्यामगैगी प्रेसिडेंट S गंधरास अमदी थौमिसिंग थवाई मिरेन थौमिसिंग अमदी लैसांगथेम अपुनबा लुप की कन्वेनर लैसांगथेम सुरेश याउना थौमी क्यासु सरुक याकी नौना सागदबा संगलेन अदुगी उरेप उयुंग तमनदुना यास्कुल लाकपा कैसम रगमनीना फोंदोरकपदा निंगसिंगबा थोक्त्रबा मतमदगी कंगलेदा खुबम याबिदुना येकचासिंगबु नाकोनबीरिबी ताइबंगपोकपी लाइरेंबी इमोइनु अहोंग अचौबिनी सेंगलबा खुबमलेन असिदा लेबाग असिगी येकचासिंगी तुंगलमचतकीदमक तुंग कोइना लेहौरगदबा इमागी अनौबा संगलेन अमा उरेप उयुंग तमलिबासी ताइबंगबु सेंबिबा मपुना थौजानबिबा ओइरसनो ngasi lamdam asida tangdu leitadaba amadi charangnaba kaya ngasi haiba numit asidagi imoinu imana na konchan biduna tangdu leitaba lamdam ama oirakpa oirasanu haina fongdoraki ikta chikna nungayai fana lainabagidama lai mayamgi makok tingka urakwangi ira thauni asi pangthoklibani haina kakulong paigi khunbu po M mangkonchau kabuina fongdokre ngasi pauna bazar da leiba kakulong da tingka urakwang kalomkai house of worship sangawagi thorunga mailena wafam asi po M mangkonchau kabuina fongdokibani thoromadu da kakulong paigi khulakpa po kadum kamson BP po ke चुनकैरुंग अखिल भारतीय बनवासी कल्याण आश्रम की ऑल इंडिया फुल टाइम वर्कर इंचार्ज श्री कृष्णा बीदे अमदी कखुलोंग लाकपुई पी की माथेनमई काइबंगलु लामाजांगलु कांगमैना अथैबा मिथुंगनेन ओइना सरुक याकी पौ एम मांगकोनचाउन हाई फ्रीडम फाइटर हाइपो जादोंना ताकपिरमबगी मतुंग इना टिंका उराक वांगसी लाइसन इसे सक्तुना इरा थौनी निंथिना पांगथुकलबदी इंगना चिकना नुंगा याइफना amaga nungsi chanana leiba ngamgani hairambagi matung ina ngasi sangaribasina Assam Nagaland amadi Manipur ki oina control du shuba tingkai rakwang laisangni mamangai gi matamda tingkau rakwang agi laisang mari saram ki adubu British na loina thugai biram ki bani adubu ngasi sangariba tingkau rakwang gi laisang ngasi ningthina laison tinson pangthok tuna haujik lamdam masida orekliba phibam masi mahoksagi phibam da hanjilakna bo honarasi haiki जनता दल यूनाइटेड मणिपुर स्टेट यूनिट की वाइस प्रेसिडेंट संजय अहन थेमना ngasi इंफाल की नॉर्थ AOC दा लेबा राज मेडिसिटी हॉस्पिटल दा चतुना ngarang amasung nahan khamelok yauna atop mafam singda kuki militant singna nongmai bom kapsinduna landarakpada nongmai maruna panbilagi
Hauzik sokna Ras Medicity Hospital da layengduna leiriba khun ngakpa volunteer singi anabagi fibam yengsinkhre amadi sial oina angamba mating su pangkhre mating pangbagi thorom aduga mailenana sanjoy ahanthemna hai imaleba iramdam kannaba hotnabada thawai khubak da hapna thauna fana sibaki dina hotnariba pumnama kaidumda arembada mangoi haibagalonana mahak masagi maikaidagi khutta khulai paiduna iriba iramdam kannaba hotnariba lamdam asigi athauba ichil ina pumnamaki mafamda ikai khumnaba uchari haina fongdoki khun ngakpa athauba ichil inau singna asok apan lakpada mamal lauduna lemna layeng biriba Ras Medicity Hospital busu thagatpa fongdoki mahakna makha taraduna hai India lengak na ngasi fauba Manipurda thokliba thata suraklaba irang ngasi loisinaba hotnataba hatna sunaba lefhandriba si pende akan mamongda kandem tawi haiki KSS Mangal Singna Kampal Toba Lyric English Grammar and Composition Made Easy ngasi Kaksing Sunangda leba Representatives of Law Role gi auditorium da pangtokba thorom da fongkre thorom da Chartered Accountant KSS Kunjavi Singna athoiba mithunglen amadi former Minister Thoksom Tomba Singna thorom mapu oiki like form bagi thorom adu Friends Publication Kaksing Manipur gi book launching committee na sinkibani District Health Society Thobal Block Health Society Thobal Madi Jenims Imphal ka khusim naduna ngasi CAC report ta marirak suba round gi Ayushman Bava campaign kam health mela pangthokre health mela duga mailena warot pireduna CAC report ki MO in charge Dr. Robinson na fongdorakibada chahi asigi September thadagi hauduna lebak asigi CAC singda tha khudingi asigumba Ayushman Bava campaign asi pangthokadabani ngasi pangthokliba mela asida Jenims Porom Park ki tongan ba department ki specialist Dr. Kunyauna atei staff singi nyoi kuntarukna saba team amadi CAC report ki doctor amasung staff sing yauna lemna analayeng chathabani masida mathau taba hida langtak singsu lemna fangan batan natana makhal kaya gi test singsu lemna fanghali lonena analayeng gi lakliba miyamda health awareness program amasu pangthoki haiki panbayai ngasigi health mela aduda chest and respiratory medicine OBG medicine ENT orthopedics pediatrics dermatology ophthalmology psychiatry surgery dental na chingba department sing hangduna specialist doctor kayana layang chathaki loinana Ayushman Bava PMJAY CMHT gi help desk hangduna Ayushman beneficiaries sing verify tawduna Ayushman card sing yenthokpagi khudong sabaso fanganki Chatliba tha February tangta tarukta Maharashtra gi district sports complex Guru Govind Stadium Nandeta pangthokadoriba Taretsuba Pancake Sled Federation Cup lisingani kolumdoi kunmari amasung All India Pancake Sled Championship lisingani kunmari da saruk yarunaba Manipur team ngarang Imphal thadokre Manipur gi team asi Laisram Syam Kumar Naluchinki team asi da player 13 official ama punna mioi 13 yauri pangthokadoriba Federation Cup amadi championship asi Indian Pancake Sled Federation gi makhada Maharashtra Pancake Sled Association na yumbu oiduna pangthokadabani Prime Minister Narendra Modi na haikibada India si malemgi khwaidagi yangna achoba economy oina chawkhalakli amadi masidagi International Energy Agency IEA na Talent Technology amasung Innovation gi lamda kanaba fangani chahi taragi manungda 13 suba khwaidagi chawba economy oirambadagi Manga suba mafamda laki matamasimaktada solar energy capacity su saruk kuntaruk yauna chawkhalaki masigi matangdadi Paris commitment dagi helabani malemgi misingi chada taret leirabasu India gi carbon emission gi changdi chada mari khaktani IEA gi yankairak suba anniversary gi tharomda Ireland amasung France ka punna co-chairing oibagi su PM Modi na harau nungai fongdoki India ni hina chawa role loba ngamlakpada IEA na kanaba fangani haiba wafam sing fongdoki reduce reuse amasung recycle haibasi India gi traditional lifestyle ni haiki Energy market policies amasung transition gi oiriba khwaidagi nauna fibam khangdoknaba malemgi energy amasung climate minister singi oiba IES 2024 gi dama meeting Paris ta chatharibani International Energy Agency IESC security of oil supplies soidinabagi pandamda
1994ꯗ ꯂꯤꯡꯈꯠꯈꯤꯕꯅꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯉꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯒꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯁꯨꯒꯨꯅꯨꯗ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯌꯥꯎꯅ ꯂꯥꯟꯗꯥꯔꯛꯄ ꯂꯦꯞꯇ꯭ꯔꯤ꯫ ꯑꯝꯖꯨꯒꯤ ꯒꯣꯜꯗꯟ ꯖꯨꯕꯂꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯆꯥꯏꯅꯥꯁ ꯁꯦꯗꯣ ꯏꯟ ꯃ꯭ꯌꯥꯟꯃꯥꯔ ꯑꯦꯟड ꯅꯣꯔꯊ ꯏꯁ ꯏꯟꯗꯤꯌꯥ ꯍꯥꯏꯕ ꯇꯣꯄꯤꯛꯇ ꯂꯦꯛꯆꯔ ꯄꯤꯈ꯭ꯔꯦ꯫ ꯑꯃꯁꯨꯡ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤꯅ ꯏꯟꯗꯤꯌꯥ ꯑꯁꯤ ꯏꯀꯣꯅꯣꯃꯤꯗ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯡꯅ ꯆꯥꯎꯈꯠꯂꯛꯂꯤ ꯍꯥꯏꯈ꯭ꯔꯦ꯫ ꯉꯁꯤꯒꯤꯗꯤ ꯏꯃꯦꯖ ꯄꯥꯎꯗꯝ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫